ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ ꯉꯁꯤ ꯍꯩꯁꯛ ꯃꯥꯂꯦꯐꯝ ꯄꯥꯜꯆ ꯀꯨꯝꯁꯤꯡ 1912 ꯏꯉꯦꯟ ꯊꯥꯒꯤ ꯀꯨꯟꯅꯤ ꯄꯥꯟꯕ ꯌꯥꯏꯐꯔꯕ ꯂꯩꯕꯥꯛ ꯄꯣꯛꯄ ꯅꯨꯃꯤꯠꯀꯤ ꯈꯨꯃꯟ ꯏꯌꯨꯒꯤ ꯃꯇꯝꯗ ꯈꯨꯃꯟ ꯌꯦꯅꯤꯡꯄꯤꯕ ꯑꯩꯍꯥꯛꯅ ꯑꯁꯤꯒꯨꯝꯂꯕ ꯃꯤꯇꯩ ꯄꯣꯏꯔꯤ ꯂꯝꯗꯝꯒꯤ ꯑꯩꯈꯣꯏꯒꯤ ꯃꯣꯏꯔꯥꯡ ꯀꯪꯂꯩꯔꯣꯟꯒꯤ ꯃꯥꯄꯟꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯔꯣꯏꯕ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯈꯝꯕ ꯊꯣꯏꯕꯤꯁꯤ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯕꯥꯟꯗ ꯀꯔꯝꯕ ꯆꯛꯄꯂꯣꯟꯗ ꯑꯩꯈꯣꯏꯒꯤ ꯃꯔꯥ ꯀꯥꯏꯁꯟꯕ ꯍꯥꯏꯕꯗꯤ ꯃꯔꯥ ꯂꯨꯍꯣꯡꯕ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯁꯝꯂꯞꯄ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯐꯝ ꯈꯔꯗꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯑꯗꯨꯉꯩ ꯅꯍꯥꯟꯅꯣꯡ ꯍꯩꯁꯛ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯅꯤ, ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯀꯦꯒꯦ ꯃꯣꯏꯔꯥꯡꯒꯤ ꯈꯝꯕ ꯑꯃꯁꯨꯡ ꯊꯣꯏꯕꯤ ꯑꯅꯤ ꯑꯁꯤꯅ ꯃꯔꯥ ꯂꯨꯍꯣꯡꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯥꯅ ꯃꯦꯔꯥ ꯊꯥꯅꯤ, ꯊꯕꯥꯅ 22 ꯄꯥꯟꯕ, ꯃꯇꯝꯅ ꯑꯌꯨꯛꯇ ꯃꯁꯤꯅꯤꯀꯣ, ꯃꯁꯤ ꯍꯩꯁꯛ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯅꯤ꯫ Since mythology Kege Moirang's Khamba and Thoibi wedding day was the 21 lunar of the Mera, that means October of first epoch of universe. Okay, on Monday morning, there had been wedding Khamba and Thoibi at Moirang, Kege Moirang. Okay, therefore this is the very important in this world. Okay, sida Kege Moirangi Khamba amasung Thoibina ꯑꯩꯈꯣꯏꯒꯤ ꯑꯗꯨꯉꯩꯗ ꯃꯔꯥ ꯂꯨꯍꯣꯡꯈꯤꯕꯒꯤ ꯅꯨꯃꯤꯠ ꯑꯁꯤ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯅꯤ꯫ ꯊꯕꯥꯅ ꯃꯦꯔꯥꯒꯤ 22 ꯄꯥꯟꯕ ꯑꯌꯨꯛꯇ, ꯃꯇꯝꯅ ꯍꯩꯁꯛ ꯑꯍꯥꯟꯕꯒꯤ ꯃꯇꯝꯒꯤ ꯃꯅꯨꯡ, ꯍꯩꯁꯛ ꯑꯍꯥꯟꯕꯒꯤ ꯃꯇꯝꯗꯤ ꯂꯣꯏꯔꯛꯀꯗꯧꯔꯕꯅꯤ, ꯃꯊꯪꯗ ꯍꯌꯥꯆꯛ ꯍꯧꯒꯗꯕꯅꯤ ꯁꯤꯅꯤꯀꯣ꯫ ꯃꯁꯤꯅꯤ ꯑꯁꯤꯒꯨꯝꯂꯕ ꯃꯁꯤ ꯉꯁꯤ ꯐꯥꯎꯕꯗ ꯍꯦꯛ ꯆꯍꯤ 300ꯕꯣꯛꯀꯤ ꯃꯅꯨꯡ ꯁꯨꯔꯦ ꯃꯁꯤꯒꯨꯝꯕꯁꯤ ꯀꯅꯥꯝꯇꯅ ꯈꯪꯗꯕ, ꯑꯩꯈꯣꯏꯒꯤ ꯄꯨꯌꯥꯗ ꯀꯩꯗ ꯂꯥꯏꯔꯤꯛꯇ ꯀꯩꯗ ꯏꯗꯕ ꯌꯥꯎꯔꯝꯗꯕ ꯂꯩꯔꯝꯗꯕ ꯄꯨꯝꯅꯃꯛꯁꯤꯡ ꯑꯁꯤ ꯍꯥꯟꯅ ꯃꯃꯥꯡꯗꯗꯤ ꯂꯣꯏ ꯂꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯆꯍꯤ 300ꯒꯤ ꯃꯃꯥꯡꯒꯤ ꯑꯣꯏꯕ ꯄꯨꯌꯥ ꯃꯁꯤꯒꯤ ꯃꯃꯥꯡꯗꯗꯤ ꯂꯣꯏꯅꯃꯛ ꯂꯩꯕ ꯑꯗꯨꯅꯤꯀꯣ ꯁꯤꯅꯤ꯫ ꯌꯥꯏꯐꯔꯦ ꯌꯥꯏꯐꯔꯦ꯫